Bishnupur District Police amasung Central Security Force ke punba team amana ngasi Moirang Police Station na konba Moirang Kiam Laikai de Gelo na thingkraba lal hoglop KYKL gi kadar tarahumdoi fagat pangamne haide Police tagi fangba paw magi matung hinna fagalaba KYKL gi kadar sing adude thamna pokpi makha Laikai de private Rohit atupameng Chingsang pa chahi kuntarok apokpa KH ibomcha Suknu mamang Laikai de private Kongkham Hamlet atupameng thongamba chahi kuntaret apokpa ke Mohindro Ningthokong Ward number 2 dage private Laisang Them Amarjit atupameng nongpunganba chahi kuntarok apokpa laikhidraba El Konjo Nachau Ward number 5 dage private Khairakpam Bikram atupameng Rex chahi nifuni apokpa laikhidraba KH Narhari Yuremba Maning Laikai dage private Soibam Deepak Chahi Kuntra Humdoi Apokpa S. Bogen, Itham Maning Laikai dage private Laishram Indra Kumar Atopameng Boy Meitei Chahi Nifuni Thoi Apokpa Laikhidraba Tombi Yai, Lamphel Khunong dage Konthausam Swarmajit Atopameng Thousand Chahi Kuntra Taruk Apokpa K. Jiten, Thanga Khunjem Laikai dage private Haisnam Premananda Atopameng Roke, Chahi Kuntra Humdoi Apokpa Aisiam Babo, Haidok dage private Khundong Pam Nimai Chahi Kunipan Apokpa KH Jarma Jing, Sukno Awang Laikai dagi private Naurem Amarjit Atupameng Thanel Chahi Kunipal Apokpa Laikhidraba N Biren Sukno Makha Laikai dagi private Abuzam Rinku Atupameng Thawai Rakpa Maitei Chahi Kunganipal Apokpa A Apabi Moirang Khunau Khongnang Khong dagi private Moirang Them Inau Atupameng Robin Chahi Nifu Mari Apokpa Laikhidraba M Ratan Namade Lausang Khong Mayai Laikai dagi private Hausungbam Ibomcha Atupameng Athoi Atupameng Pamel Maitei Chahi Taranipal Apokpa H Inau ni Haide Presna Phangba Paw Mangki Matungina Mafamaduta Security Force na ngasi ayok angan badagi koisinduna thamnaga search operation chathabada myoi singado fagatkhibani haide Mafamadugi Maira Paibi Singna Fongdorapagi Matunginade Police na Fakhriba myoi tara humdoi se khulngakpani haide myoi singado faduna pukina bohonarakpada khulngakpa sing fakhiba yaroi haiduna Moirangi Maira Paibi Singna Security Force ka akanba mongda mukna khe Tungda Maira Paibi Singaduna Bishnupur District ki SP Office tamna thomjinabagi damak chatpada Bishnupur Block Lamkhai Mapada masing yamliba Security Force na thatuna thamki haina so pawasana makhat tare